ꯆꯪꯉꯒꯦꯀꯣꯅ ꯂꯥꯛꯄꯗꯅꯦ ꯑꯩꯁꯦ ꯗꯤꯜꯂꯤ ꯆꯠꯂꯨꯗꯧꯕꯅꯦ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯒ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯅ ꯍꯩꯃ ꯑꯩ ꯑꯗꯩ ꯍꯩꯃ ꯀꯅꯥꯅꯣ ꯅꯪꯕꯨ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩ ꯈꯟꯅ ꯎꯠꯁꯣꯞ ꯇꯧꯗꯧꯔꯤ ꯃꯣꯏꯗ ꯑꯗꯨꯒꯤꯅ ꯄꯩꯁꯥꯗꯣ ꯂꯨꯄꯥ 10ꯁꯨ ꯄꯤꯔꯤꯕꯀꯣ ꯑꯗꯨꯒꯗꯤ ꯃꯥꯗꯤꯅꯦ ꯑꯣꯏꯔꯝꯗ꯭ꯔꯦ ꯖꯨꯟꯅꯦꯗꯨ ꯑꯣꯏꯔꯝꯃꯦ ꯑꯗꯒꯤ ꯍꯩꯃ ꯅꯪ ꯑꯣꯏꯔꯦꯀꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅꯦꯅ ꯕ꯭ꯔꯝ ꯆꯦꯟꯊꯣꯔꯛꯄ ꯑꯩ ꯇꯨꯕꯗꯣ ꯐꯨꯛ ꯂꯥꯎ ꯍꯧꯒꯠꯄꯤꯔꯦꯅꯦ ꯑꯗꯒꯤꯗꯤꯅꯦ ꯑꯩꯗꯣ ꯑꯗꯨ ꯑꯣ ꯁꯤꯗꯤ ꯂꯥꯏ ꯅꯠꯂꯝꯗ꯭ꯔꯦꯗꯅ ꯍꯥꯏꯅ ꯈꯟꯗꯣꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯈꯜꯂꯦ ꯑꯣ ꯃꯥꯁꯦ ꯁꯤꯈꯔꯦ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤꯒꯤ ꯏꯃꯥ ꯀꯔꯤ ꯃꯃꯤꯡꯅꯣ ꯍꯥꯏꯗꯥꯏꯅꯦ ꯇꯝꯐꯥ ꯑꯣ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤꯒꯤꯗꯣ ꯅꯠꯇꯕ ꯏꯃꯥꯕꯣꯛ ꯇꯝꯐꯥ ꯑꯣ ꯑꯗꯨꯗꯤ ꯃꯥꯁꯦ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯆꯠꯄꯅꯦꯕ ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨ ꯌꯥꯔꯦ ꯐꯝꯃꯟꯈꯔꯦ ꯑꯩꯁꯦ ꯗꯤꯜꯂꯤ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯝꯐꯥꯗꯨ ꯁꯤꯈ꯭ꯔꯦꯀꯣ ꯃꯥꯁꯦ ꯀꯔꯝꯃꯥꯏꯅ ꯗꯤꯜꯂꯤ ꯆꯠꯇꯣꯏꯕ ꯃꯥꯗꯤ ꯂꯥꯏ ꯑꯣꯏꯔꯝ ꯇꯥꯔꯦꯅ ꯅꯤꯡꯁꯤꯡꯉꯛꯇꯅ ꯑꯣ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯝ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯇꯝꯐꯥꯗꯤ ꯁꯤꯈ꯭ꯔꯦꯀꯣ ꯃꯁꯤꯗꯤ ꯇꯝꯐꯥꯗꯨꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯩꯅꯅꯦ ꯕꯔꯝ ꯍꯦꯛ ꯆꯦꯜꯂꯛꯀꯨꯝ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯍꯩꯃ ꯂꯥꯛꯑꯦꯅ ꯀꯩꯅꯣꯗꯨꯅ ꯔꯤꯖꯨꯟꯗꯨꯅ ꯍꯦꯛ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗ ꯍꯩꯃ ꯍꯥ ꯑꯃꯨꯛ ꯆꯠꯂꯣ ꯍꯟꯗ꯭ꯔꯣ ꯆꯠꯂꯣ ꯄꯩꯁꯥ ꯂꯨꯄꯥ 200 ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯍꯣꯏ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯑꯒꯅꯤ ꯐꯔꯦ ꯏꯃꯥ ꯃꯣꯃꯣꯁꯦ ꯀꯩꯅꯣ ꯍꯣꯁꯇꯦꯜꯗ ꯆꯠꯍꯜꯂꯨꯒꯤ ꯑꯕꯨꯡꯉꯣꯒꯤꯅꯦ ꯕꯥꯔꯣ ꯆꯞ ꯆꯥ ꯑꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ꯭ꯔꯣ ꯂꯩ ꯑꯣ ꯑꯩꯗꯤ ꯃꯣꯏꯒꯤ ꯁꯪꯗꯨꯗꯔ ꯍꯥꯏꯅ ꯈꯜꯂꯨꯔꯦꯅꯦ ꯃꯥꯗꯤꯅꯦ ꯁꯥ ꯉꯥ ꯀꯔꯤꯝ ꯆꯥꯅꯨ ꯍꯥꯏꯌꯦꯕ ꯈꯪꯉꯤꯅꯦ ꯍꯋꯥꯏ ꯆꯥꯕꯗ ꯁꯤꯗꯣꯔꯦꯌꯦ ꯌꯦꯔꯨꯝꯒꯕꯨꯗꯤ ꯌꯥꯝ ꯐꯖꯅ ꯄꯤꯌꯦ ꯑꯗꯨꯗ ꯑꯍꯥꯎꯕ ꯑꯝꯇ ꯄꯨꯔꯛꯑꯣꯌꯦ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨꯁꯨ ꯂꯣꯏ ꯃꯣꯠꯂꯦ ꯑꯗꯩ ꯏꯁꯤꯡꯁꯨ ꯇꯥꯗꯦꯌꯦ ꯃꯣꯏꯒꯤꯗꯣ ꯑꯗꯨꯗꯤ ꯀꯔꯤ ꯄꯨꯗꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯔꯅꯤ ꯑꯗꯨꯒ ꯄꯨꯔꯛꯇꯣꯏꯅꯤ ꯄꯨꯔꯛꯇꯣꯏꯅꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯆꯠꯍꯜꯂꯨꯈꯤꯒꯦ ꯃꯣꯃꯣꯁꯦꯀꯣ ꯏꯃꯥ ꯈꯤꯇꯪ ꯐꯝꯃꯨ ꯃꯤꯖꯨꯟ ꯀꯧꯔꯒ ꯁꯤꯗꯤ ꯈꯣꯡꯗꯣꯛꯀꯦ ꯑꯁ ꯅꯨꯡꯁꯤꯗ ꯌꯥꯝ ꯂꯥꯞꯅꯅꯤ ꯃꯅꯥ ꯌꯥꯝ ꯁꯤꯡꯉꯦ ꯌꯥꯝ ꯂꯥꯞꯅꯅꯦ ꯇꯥꯔꯤꯁꯦ ꯂꯥꯡ ꯈꯨꯅꯨ ꯀꯗꯥꯏ ꯈꯣꯡꯒꯦ ꯑꯁ꯭ꯋꯥꯏꯗ ꯈꯣꯡꯖꯥꯅꯤꯗ ꯀꯗꯥꯏꯗ ꯈꯪꯗꯦ ꯃꯣꯏ ꯊꯣꯛꯐꯝꯒꯤ ꯀꯩꯅꯣꯗꯨꯔꯣ ꯋꯥꯄꯟꯗ ꯍꯣꯏ ꯑꯃꯨꯛ ꯁꯤꯁꯦ ꯑꯃꯨꯛ ꯍꯥꯏꯗꯣꯛꯄ ꯁꯨꯝ ꯁꯦꯝꯗꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯂꯩꯔꯝꯃꯦ ꯒ꯭ꯌꯥꯟꯗ ꯃꯣꯏꯅꯦ ꯈꯣꯡꯉꯤꯅꯦ ꯂꯥꯡ ꯈꯨꯅꯨꯒ ꯇꯨ ꯄꯤꯟ ꯂꯩꯇ꯭ꯔꯣ ꯐꯨꯠ ꯊꯥꯗꯣꯛ ꯅꯪ ꯈꯣꯡꯒ꯭ꯔꯥꯎꯒ ꯂꯣꯏ ꯁꯒꯥꯏꯔꯕꯣ ꯂꯩꯌꯦ ꯁꯒꯥꯏꯔꯦ ꯃꯥ ꯂꯣꯏꯅꯃꯛ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯆꯠꯂꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯆꯩꯔꯤꯁꯦ ꯃꯣꯏ ꯑꯍꯥꯎꯕ ꯆꯥꯒꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯨꯊꯣꯔꯛꯀꯅꯤ ꯑꯩꯅ ꯂꯣꯏ ꯂꯩꯕꯤꯔꯤꯅꯦ ꯃꯥꯏꯁꯦ ꯃꯥ ꯃꯐꯤ ꯃꯔꯣꯟꯁꯦ ꯄꯩꯁా ꯑꯝꯇ ꯄꯨꯊꯣꯔꯛꯇꯕ ꯃꯥꯅ ꯀꯩꯅꯣꯝ ꯆꯥꯁꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑ ꯂꯩꯗꯣꯏꯅꯤ ꯃꯥ ꯍꯧꯖꯤꯛ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯅꯈꯔ ꯇꯧꯕꯤꯕ ꯇꯥꯔꯦꯗꯅ ꯇꯧꯕꯤꯔꯤꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯆꯩꯔꯤꯁꯦ ꯃꯁꯥꯅ ꯈꯪꯗꯦꯅ ꯈꯪꯗꯦꯗ ꯀꯥꯏꯗ ꯑꯣꯏꯕꯅꯣ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯇꯥꯏ ꯌꯥꯝ ꯂꯥꯞꯅ ꯇꯥꯔꯤ ꯏꯃꯥꯁꯦ ꯃꯅꯥꯁꯦ ꯈꯨꯠꯁꯤꯡꯒꯅꯤ ꯃꯃꯤꯠꯀ ꯃꯅꯥꯒꯁꯤꯗꯤ ꯁꯨꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤꯗ ꯊꯥꯏꯅꯒꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯊꯥꯏꯅ ꯀꯃꯥꯏ ꯈꯣꯡꯒꯦ ꯁꯨꯃꯥꯏ ꯈꯣꯡꯉꯦ ꯑꯗꯨꯝ ꯀꯨ ꯈꯥꯃꯩ ꯈꯔꯨꯡ ꯃꯆꯥ ꯈꯔꯨꯡ ꯃꯄꯥꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯈꯔꯨꯡ ꯃꯄꯥꯟ ꯈꯧꯁꯥꯕ ꯁꯦꯟꯗꯥꯡ ꯂꯥꯛꯏ ꯕꯖꯪ ꯌꯥꯝ ꯐꯥꯔꯤꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯟꯅꯩꯌꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯥꯔꯤꯅꯦ ꯑꯗꯣ ꯈꯣꯡꯉꯛꯏꯕ ꯍꯧꯖꯤꯛ ꯑꯩ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯟꯗꯣꯟ ꯊꯤꯟꯕ ꯌꯥꯝ ꯄꯥꯝꯕꯅꯦ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯔꯒ ꯑꯩꯗꯤ ꯍꯣꯔꯦꯟꯅꯦ ꯎꯔꯤꯁꯤꯕꯤ ꯃꯅꯥꯒ ꯍꯦꯛꯇꯣꯏꯅꯦꯕ ꯍꯌꯦꯡꯗꯤ ꯏꯔꯨ ꯐꯖꯅ ꯂꯨꯊꯣꯛꯑꯦꯗꯅ ꯍꯌꯦꯡꯗꯤ ꯏꯔꯨꯖꯕꯗ ꯃꯔꯩ ꯇꯧ ꯌꯥꯔꯣꯏꯀꯣ
ꯍꯦꯛ ꯇꯧꯔꯕ ꯍꯥꯀꯠꯆꯕ ꯈꯣꯠꯄꯤꯗ꯭ꯔꯦ ꯇꯜꯂꯦ ꯍꯤꯗꯥꯛ ꯑꯃ ꯇꯩꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯅꯦ ꯆꯟꯗꯣꯟ ꯊꯤꯟꯖꯦ ꯍꯤꯡꯉꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯟꯗꯣꯜ ꯑꯁꯥꯡꯕꯤꯁꯦ ꯊꯤꯜꯂ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯗꯤ ꯆꯟꯗꯣꯟ ꯌꯥꯝ ꯊꯤꯜꯂꯤꯗ ꯅꯪ ꯊꯤꯟꯖꯕ ꯍꯩꯒꯗ꯭ꯔꯥ ꯊꯤꯟꯖꯒꯦꯔꯣꯏ ꯆꯟꯗꯣꯟ ꯊꯤꯟꯗꯕ ꯅꯨꯃꯤꯠꯀ ꯂꯩꯖꯗꯦ ꯂꯩꯇꯦ ꯑꯩꯗꯤ ꯂꯩꯇꯦ ꯆꯟꯗꯣꯟꯗ ꯊꯤꯜꯂꯦ ꯆꯟꯗꯣꯟꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯍꯣꯏꯅꯦ ꯑꯗꯣ ꯍꯌꯦꯡ ꯆꯟꯗꯣꯟ ꯊꯤꯟꯕ ꯉꯝꯕ꯭ꯔꯥ ꯁꯨꯃꯥꯏꯅꯒ ꯌꯦꯡꯁꯤꯔꯣ ꯄꯩꯔꯕ ꯍꯌꯦꯡ ꯆꯟꯗꯣꯟ ꯊꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯤꯡꯁꯦꯟ ꯇꯧꯔꯒ ꯌꯦꯡꯍꯟꯁꯤ ꯆꯟꯗꯣꯟ ꯊꯤꯟꯁꯤ ꯍꯣꯏ ꯉꯝꯕ ꯌꯥꯏ ꯌꯦꯡꯁꯤ 이러자도가네 이거는 하나가네 붕어가 하나가네 ꯑꯥ 우리 집이 만나가 해오게 그리고 풀라가 해인게 풀라가네 파자나 루통나고 이만 ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯒ 나 하까지 뭐 하다가 ꯑꯣ 와 이저 붕어가 우릭시비ꯁꯨ ꯍꯧꯔꯤ ꯎꯇꯨꯔꯦꯟꯄꯥꯟꯗ ꯑꯗꯒꯤ ꯅꯤꯝꯁꯨ ꯍꯧꯋꯤ ꯑꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯂꯤꯁꯨ ꯍꯧꯋꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯀꯠꯆꯕꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯁꯤꯗ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯀꯅꯥ ꯆꯠꯈꯤꯒꯦ ꯑꯩ ꯈꯪꯗꯦꯅꯦ ꯑꯣ ꯑꯕꯦ ꯑꯣꯏꯔꯝꯒꯅꯤ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯕ꯭ꯔꯥ ꯍꯪꯉꯛꯏꯅꯦ ꯑꯥ ꯑꯁꯤ ꯑꯕꯤꯔꯣ ꯃꯥꯅꯦ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯂꯩ ꯂꯣꯏ ꯂꯩ ꯅꯪꯁꯨ ꯂꯥꯛꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝ ꯐꯥꯝ ꯆꯠꯀꯅꯤ ꯆꯠꯈꯤꯗꯥꯏꯅꯦ ꯑꯣ ꯉꯔꯥꯡꯅꯦ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯗꯤ ꯏꯃꯥꯅ ꯂꯥꯏꯗꯨꯛ ꯊꯥꯟꯕꯗ ꯑꯗꯨꯗꯤ ꯃꯥꯗꯤ ꯉꯥꯒ ꯂꯩꯔꯛꯖꯥꯔꯣ ꯂꯩꯔꯛꯑꯦ ꯉꯔꯥꯡ ꯊꯣꯡꯉꯦ ꯉꯥ ꯂꯩꯔꯛꯑꯦꯕ ꯄꯤꯔꯛꯑꯦꯕ ꯂꯩꯔꯛꯄ ꯅꯠꯇꯦ ꯃꯣꯏ ꯄꯤꯔꯛꯄ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯁꯥꯅ ꯏꯃꯥ ꯉꯔꯥꯡ ꯑꯇꯥꯎꯕ ꯆꯥꯔꯤꯗꯣ ꯏꯃꯥ ꯑꯩꯁꯦ ꯆꯥꯈ꯭ꯔꯕꯣ ꯆꯥꯈ꯭ꯔꯦ ꯉꯔꯥꯡ ꯀꯣꯕꯤ ꯑꯁ ꯁꯥꯛꯀ ꯏꯃꯥꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯦꯝꯃ ꯀꯣꯕꯤꯁꯦ ꯈꯔ ꯄꯥꯝꯃꯦꯕ ꯑꯥ ꯀꯣꯕꯤꯁꯦ ꯀꯣꯕꯤ ꯁꯥꯛꯇꯨꯒ ꯉꯥꯗꯨꯒ ꯆꯥꯕꯗꯣ ꯏꯃꯥ ꯉꯔꯥꯡ ꯑꯣ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯍꯣꯏ ꯆꯥꯈ꯭ꯔꯕꯣꯏꯀꯣ ꯆꯥꯈ꯭ꯔꯦ ꯍꯣꯔꯦꯟ ꯊꯣꯡꯁꯦ ꯉꯥ ꯀꯣ ꯑꯁ ꯇꯜꯂꯦꯗ ꯉꯥꯁꯦ ꯀꯌꯥ ꯏꯀꯥꯏꯖꯔꯦꯗ ꯄꯥꯝꯗꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯗꯤ ꯆꯥꯗꯦꯅ ꯈꯜꯂꯤꯕꯅꯤꯀꯣ ꯍꯣꯏ ꯑꯗꯨꯅ ꯂꯛꯅꯒꯦ ꯇꯧꯕ ꯂꯛꯅꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯇꯜꯂꯦꯗ ꯂꯛꯅꯖꯔꯔꯣꯏ ꯃꯤꯒꯤ ꯉꯥ ꯆꯥꯊꯣꯛꯎꯕꯗꯣ ꯏꯀꯥꯏꯖꯩꯌꯦꯕ ꯑꯩꯗꯤ ꯀꯣ ꯑꯗꯩ ꯁꯥꯎꯅꯤꯡꯕꯅ ꯇꯨ ꯀꯅꯥꯅꯣ ꯆꯠꯈ꯭ꯔꯤꯁꯦ ꯁꯨꯔꯖꯣꯏ ꯀꯔꯥꯏ ꯆꯠꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯅꯤ ꯁꯨꯔꯖꯣꯏꯗꯤ ꯃꯣꯃꯣ ꯑꯣ ꯃꯣꯃꯣꯗꯣ ꯍꯣꯏ ꯑꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯔꯦ ꯇꯁ ꯀꯅꯥꯅꯣ ꯅꯪꯕꯣ ꯑꯩꯅꯦ ꯇꯨꯝꯃꯩ ꯉꯥꯜꯂꯤꯁꯤꯗꯤ ꯌꯦꯡꯉꯨ ꯅꯪ ꯑꯩꯗꯤ ꯀꯅꯥ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯀꯅꯥꯅꯣꯕ ꯑꯩꯅꯦꯃꯤ ꯏꯃꯥ ꯑꯩꯗ ꯀꯅꯥ ꯏꯃꯥ ꯑꯩꯉꯣꯟꯗ ꯏꯃꯥꯒꯁꯨ ꯍꯥꯏꯅꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦꯕ ꯍꯥꯏꯅ ꯁꯨꯝ ꯈꯟꯕꯗꯅꯦ ꯑꯅꯨ ꯎꯞꯇꯔꯕꯣ ꯑꯔꯥꯞꯄꯣꯠꯇꯤ ꯎꯏꯅꯦ ꯑꯩꯗꯤ ꯎꯗ꯭ꯔꯕꯣ ꯏꯃꯥ ꯑꯃꯨꯛ ꯇꯔꯪ ꯆꯠꯂꯛꯄ ꯑꯣ ꯈꯪꯉꯦ ꯇꯨ ꯑꯥꯗ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯤꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯣ ꯆꯨꯝꯃꯦ ꯇꯁ ꯀꯂꯄꯦꯜꯂꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯩꯈꯤꯕꯗꯣ ꯆꯩꯈꯣꯗꯅ ꯀꯝꯗꯧꯏ ꯀꯗꯥꯏ ꯏꯃꯥꯕꯨ ꯀꯗꯥꯏꯗ ꯆꯩꯒꯦꯕ ꯅꯪ ꯌꯥꯝ ꯆꯩꯗ ꯑꯩꯉꯣꯟꯗ ꯂꯛꯅ ꯆꯩꯕꯗꯣ ꯀꯥꯎꯔꯕ ꯀꯥꯎꯔꯦ ꯑꯩꯗꯤ ꯀꯥꯎꯋꯦ ꯑꯩꯗꯤ ꯀꯥꯎꯗꯦꯗꯣ ꯇꯁ ꯀꯂꯄꯦꯜꯂꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ ꯇꯜꯂꯦ ꯅꯁꯨ ꯅꯨꯄꯥ ꯂꯥꯛꯑꯅꯤ ꯂꯤꯖꯨ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏ ꯂꯥꯛꯑꯒ ꯉꯥꯡꯅꯒꯦ ꯈꯪꯅꯤꯗꯅ ꯍꯧꯖꯤꯛ ꯂꯤꯌꯣꯗꯣ ꯂꯤꯌꯣꯒꯤ ꯃꯀꯣꯟꯗꯣ ꯁꯦꯝꯖꯤꯜꯂꯤꯌꯦ ꯔꯤꯑꯣꯏꯗꯤ ꯂꯤꯖꯨꯟꯒꯤ ꯍꯨꯏ ꯑꯉꯧꯕꯗꯣ ꯑꯣ ꯍꯣꯏꯅꯦ ꯃꯔꯥꯡ ꯇꯧꯕꯗꯣ ꯍꯣꯏ ꯑꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯥꯏꯗꯨꯗꯤ ꯌꯥꯝ ꯐꯕꯅꯦ ꯑꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯃꯣꯠꯇꯦ ꯀꯥꯏꯅꯁꯨ ꯀꯧꯈꯤꯗ꯭ꯔꯦ ꯁꯤꯗ ꯀꯅꯥ ꯑꯣ ꯕꯣꯏ ꯍꯥꯏꯗꯥꯏꯅꯦ ꯃꯥꯕꯨ ꯅꯠꯇꯤꯌꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯣ ꯑꯩ ꯀꯥꯎꯔꯦꯗ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯁꯤꯕꯨ
아, 그나마 예. 아이 칸들이 나온다 해요. 인정 먹어 인정. 인정하죠 칸들이. 아니 그만. 브라스터로 파브린 방그린치. 아, 브라스터로 가네. 아, 방그린치. 그래서대로. 브라스터로 가네. 아, 까나 nói 인정 앞으로. 오, 마, 벌써로 하이로. 오, 저기고. 응, 응, 또. 인정 안 하네. 인정 안 하네. cũng sốt lắm. พอดีชดเร็ว Sốt thì. 아, 아, 야 뭐. วาลีวาลี 이제 나더라. 얼마? 아이지가 올라갑니다. Có tao là 그렇지. 않는 아이디 보고. rồi mai cho thổ phạt đi. 아들 이제 벌써 졸업하고 이런 게 떠오르더니. 아들 이제 누구 까다이 왜 이제 봐야 좀 간거든요. 거기서 만기 시간 좀이잖아. 신 좀더 보내 보세요. 아들이 뜻이 공에서는 뿡뿡이란 말이지. 뜻이 Nung dùng cái gì nó đây. 뜻이 공. Tờ và cái ngã phòng khởi. 아. Mình quy một con xíu mà này. Má nhiều làm thuốc lên rồi. 까자 가고 그게 뭐. Lấy nó cuốn đồ mang chỉ thật là cái nào thôi. 얼마? 야, 이놈 지나들이야. 아빠 이게 후이도 났더라. Mất thế. อยู่ข้างเงี้ยก็ใส่ได้แล้วมินิมัน อยู่ มาจูตัวเอาห้องไปแต่ล่างไปตัวกัน 까이 눈에. Không đồn lập sân để ra gần tao để phà này nhưng. Nhưng mà mai em đặt để rồi kia rồi. Đi sang rồi thì không sang rồi. Đi sang rồi em. cái khăn này như lâu thôi này mà cái này tại cái cái khổ gì nữa làm khổ cái nàyพอดีจะอมนบนรถชุดโดกเลยง่าย mà lại này tại gì đấy กังแต่กันนะเข้าตัว nhà ta thuộc cái chỗ rồi nhỉ tại cái gì mà cái chắc không ạ ปุ้นลีช่างไว้จ้ะ 아들이 가족거나 배구나 호동이 아이들이야. 호동들은 어이 자석하기 그만만 안 먹을래요. 똑같이 해보고. 가려고. 애가 라라라라라. 하이봐. 근데 이거 애가 걸어오네. 하이봐. 근데 이 정도 꽉꽉꽉 ấy là mai cái là bên nó tay cái sẽ cứ thở này hậu dung phan thì nghe mà hậu dung đi tới hình đồng này cô sana này sắm một cô chào một cái là vào và cô kia hai bên này cô này hai bên cái gì hay mà giữa chung đến đây hay vậy cho hai đồng này mà cái mặt là mình rất hay nghe 아들이 somneres고 아들이 까마귀는 시대 SS는 바클레 아들이 제일 나간 하니까 만져보노 Halo halo. 이제 한도 하니고 Cái tay đi. cái nó Đi sao kiểu? cái nó sẽ Cho khâu vậy. 아이들이 자 커버라자라는 칼레보고 아주 어른들이 네 열어야 돼 that's 요래 มาสิดิสินค้าดรามัน 왜요 아이지 이용하는 것도 Halo halo. cái hàng đây Cái cái chuyện này. em mà giá đó là Dạ nè.
왜 너무 나중에 뭐 있으면 요즘에 아예 없다 그래. 내 샤워디 샤워. 여기 샤워. 아들이 한절하게 고 나이구나 ꯑꯗꯨ ꯍꯥꯜꯂꯒ ꯍꯧꯖꯤꯛ ꯇꯨꯝꯃꯝꯗꯥꯏꯗ ꯂꯧꯊꯣꯛꯑꯗꯝꯅꯤ ꯂꯧꯊꯣꯛꯄꯤꯔꯗꯝꯅꯤ 당고나 후면 드셔야지. 할래잖아 너 엄마 어디요? 할래네 알아. 팔 너는 제일 까놓고 제비. 제일 까니다 아이 이까이 제일 보니까 헤이 임마 에이는 내 인생의 얘가 이놈아 하우 그래가 시부거리 해야지 너 ละโพย 아니서 뭐 온다라냐. อ๋อตลอด That's kind of pretty. That's why though. Not quite get how they have to how when you do. How to go to the That's kind of pretty. That's okay. How kind of pretty and oh you just hope. อืม That's how really. Ai gì mà này đó hết hai bây giờ cái phân chẳng được hai là mà sao ấy nè 판이 세대 nào อืม 세대 시디 비람 아이나 하라오 시디 하래 나는 뭐예로 그러네 맞다지 오늘 อืม 하더라 가자이. 하더라 สมังอิชิงเลยไปสิไลเนี่ยค่อยกินนัดเด้ 엄마 아들 놀라 있니 อืม 그냥 엄마가 오야 มาปะไลเต้จะเคยจะได้มั้ยล่ะ 내가 꺼내 อ่ะถอยบี 어디마 ลาโค 어디 빨리 โอ้มาม่าตะไกนมให้จังหรี 난 그놈을 공이 อืม 눈치대서 มันชี 싱크 누워져 지내고 อืม 눈치를 ค่อยใช้ดีซุมการจะอีจิกจิกปะนี่น่ะอุเจกุยะคงบ่สิล้ำคงบ่สิค่อยมาสิโอยตายบ่ดีกาลีมาคนสิตาเด้อิงจริงนะ 왜다 싸우자 เอาก็งาคุสุนทกปะนี่ดาดูแค่มคาดะก็บาตินมาซาปีบ่กันนะเฮาเด้มุกตัวตะปี ตันดีกันนะตาฮอริเก 안티니 거. อันที่ก็เก 또 아마 진짜래 얘기했나 네 발리라. 라이트를 해놓으시대 라이브 거 옵션. 오 라이트 거들어 산다 제 찍어. 이 콩에다 꼬운통이야 얼마 맞네. 딴 자찬지고, 딸로 주고 맞네. 사리야 사지고, 살을 주고 사리. 혼이 살니 너무 하다 말고 또 살 얼마 사는 여러 참 명이지 이마이 그때. 얼마 또 사이로 나 사이야 자오. nữa rồi ra đi phố cái này giá mà cái thằng gì có thằng anh ý là xa gì có hôi này cái đâu rồi bà nổ chú bố cái nào là cái hai nổ à ai bố ghê là ô phải mà tiền người em 짜서.
하오니 차도 차요 하오니 남 차버지 나때다 짜방만 먹고 어비에만 드는 니가 있다고는 까이 짠가 봐. 와서 천 원. 언제? 난 까이 들어봐. 누가 너니 까이 들어 비참이가. 어디 랑나고 어디나. 아들이 그만 더 시기에 한 거든. 자토 싸라고 간. 사야봐. 사야. 아오니. 왜 혹시 빼이 살려. 싸잖아 이게. 짜이 매암들이. 게임 싸들이. 너네 비자리들이. 근데 ngasi 게임 싸들이가 이거 거기로 보내. 짜디 뭐야? 짜라겠고. 딸라 인자 되지. 거기 시대. 가요. 참 무슨 나콧 봐. 이나나 봐요. 얼마나 싸워. ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯍꯋꯥꯏꯗꯤ ꯇꯟꯒꯪ ꯍꯧꯕ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨꯅꯤ ꯄꯨꯄꯨꯗꯤ ꯇꯟꯒꯪ ꯌꯥꯝ ꯆꯥꯏꯌꯦꯕ ꯊꯥꯎ ꯇꯧꯕꯁꯤ ꯆꯥꯗꯦꯕ ꯑꯗ 이만 ꯑꯗꯨꯝ ꯍꯧ ꯑꯩꯅ ꯊꯥꯕ ꯂꯐꯣꯏꯗꯣ ꯁꯤꯗ ꯇꯥꯔꯤꯗꯅꯀꯣ ꯍꯩꯅꯧꯗꯣ ꯑꯗ ꯑꯩꯅ ꯊꯥꯖꯕꯁꯦ ꯑꯩ ꯆꯥꯖꯔꯣꯏꯕ ꯅꯣꯏ ꯂꯣꯏ ꯆꯥꯊꯣꯛꯑꯕ ꯑꯗ ꯑꯩ ꯈꯤꯇꯪꯗꯤ ꯃꯍꯥꯎ ꯌꯦꯡꯅꯕ ꯈꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯈꯥꯏꯕꯤꯔꯦ ꯅꯣꯛꯕꯁꯦ ꯑꯩꯅ ꯑꯗꯒꯤꯗꯤꯅꯦ ꯅꯪꯒꯤ ꯗꯤꯖꯣꯂꯣꯏꯗꯣ ꯂꯥꯛꯑꯦꯅꯦꯍꯦ ꯑꯗꯒꯤꯗꯤ ꯀꯅꯥ ꯂꯩꯒꯦꯅ ꯍꯦꯛ ꯇꯧꯔꯦ ꯃꯁꯥ ꯃꯎ ꯆꯥꯎ ꯅꯣꯏ ꯂꯥꯛꯑꯦꯅꯦꯍꯦ ꯑꯗꯒꯤꯗꯤ ꯀꯅꯥ ꯂꯩꯕꯅꯣꯅ ꯍꯪꯉꯛꯑꯦꯕ 상동이 시대. 하오가. 하오가. 땡땡 걸리지게 하고. 콩리가 사. 까나는 호걸이고. 하고. ꯑꯩ ꯉꯟꯇꯥ ꯍꯧꯏꯅ ꯄꯨꯡ ꯑꯃ ꯇꯥꯗꯣꯔꯦ ꯉꯟꯇꯥ ꯍꯧꯒꯠꯂꯦ ꯑꯗꯒꯤ ꯇꯨꯝꯃꯦ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯇꯨꯝꯈꯤꯒꯦꯅ ꯑꯃꯨꯛ ꯍꯧꯗꯤ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯏꯃꯥ ꯅꯣꯡꯃ ꯐꯥꯔꯦꯕꯀꯣ ꯅꯪꯅ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯁ ꯑꯩ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯄꯅꯤ ꯇꯨꯝꯕꯁꯨ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯔꯥꯡꯗꯤ ꯍꯤꯗꯥꯛ ꯇꯨꯝꯅꯕꯒꯤꯗꯣ ꯇꯪꯈꯥꯏ ꯑꯃ ꯄꯤꯖꯕ ꯑꯗꯨ ꯇꯨꯝꯃꯦ ꯑꯃꯨꯛ ꯇꯨꯝꯍꯟꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯍꯤꯡꯗꯒ ꯁꯨꯝ ꯇꯨꯝꯗꯕ ꯊꯥꯏꯅꯒꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯊꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯑꯦ ꯃꯥꯏ ꯂꯝꯕꯤ ꯂꯩꯇ꯭ꯔꯦꯗꯤ ꯑꯗꯩ ꯁꯥꯎꯗꯨꯅ ꯂꯪꯊꯣꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯁꯤꯡꯁꯤꯅꯦ ꯅꯤꯡꯊꯧ ꯇꯨꯀꯥꯎꯕ ꯀꯔꯝꯅꯕꯨ ꯀꯥꯎꯕꯅꯣ ꯅꯕꯨꯡꯉꯣꯗ ꯍꯥꯏꯖꯔꯨ ꯅꯕꯦꯝꯃꯗꯁꯨ ꯇꯝꯖꯔꯨ ꯌꯥ ꯍꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯅ ꯑꯩꯁꯨ ꯇꯧꯔꯤꯕꯣꯏꯔꯦ ꯑꯗꯨꯒꯗꯤ ꯀꯅꯥꯝꯐꯥꯎ ꯂꯩꯔꯝꯗꯕꯩ ꯋꯥꯅꯦꯕ ꯇꯣꯛꯑꯦꯗ ꯑꯩ ꯆꯥꯛ ꯑꯝ ꯆꯥꯖꯔꯔꯣꯏꯗ ꯑꯩ ꯇꯨꯝꯗꯅ ꯂꯩꯊꯣꯛꯀꯦ ꯇꯟꯗꯨꯗꯤ ꯆꯥꯁꯤꯜꯂꯣ ꯗꯤꯄꯥꯂꯤ ꯆꯥꯎ ꯍꯥꯏꯔꯝꯕꯗꯣ ꯗꯤꯄꯥꯂꯤ ꯀꯥꯏ ꯂꯩꯒꯦ ꯑꯁꯤꯗ ꯃꯣꯏ ꯑꯉꯥꯡ ꯃꯆꯥ ꯁꯥꯟꯅꯔꯤ ꯐꯩ ꯃꯥ ꯃꯆꯤꯟꯗꯣ ꯐꯔꯕꯣ ꯐꯔꯦ ꯐꯔꯦ ꯑꯉꯥꯡꯗꯣ ꯂꯥꯛꯐꯝ ꯂꯩꯔꯅꯤꯅ ꯑꯩꯅ ꯑꯉꯥꯡꯗꯤ ꯂꯩꯇꯕꯅꯤꯅ ꯐꯖꯟꯕꯅꯦ ꯌꯥꯝ ꯊꯨꯅ ꯅꯣꯏꯗꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯣꯏ ꯇꯧ ꯆꯠꯆꯃꯥꯏ ꯍꯩꯖꯅꯤ ꯇꯁ ꯀꯝꯗꯧꯋꯤ ꯃꯤꯕꯨ ꯆꯒꯠ ꯄꯪꯍꯪꯗ ꯍꯪꯉ ꯀꯩ ꯍꯥꯏ ꯈꯨꯝꯗꯣꯏꯕ ꯑꯩꯗꯤ ꯅꯠꯇꯅꯦ ꯖꯨꯟ ꯆꯨꯝꯗ꯭ꯔꯣ ꯑꯩ ꯍꯥꯏꯗꯤ ꯆꯒꯠ ꯉꯥꯡꯒꯅꯣ ꯑꯃꯨꯛ ꯉꯥꯡꯕꯗ ꯂꯣꯏꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯉꯥꯡꯉꯤ ꯍꯩꯃ ꯀꯅꯥꯅꯣ ꯁꯤꯅ
Nhiều lắm làm thằng đúng rồi. à Ngang làm. Ba này mà là làm thua đây. อืม cái nào nó Liều. Dio gì năng phi cho aram đi cho ô Mà quân đồ. Mà ngang em khôn cái này thì mà khai cái trong ấy cuộc thì mà. mà sẽ không nghe bạn năng nhiều đâu Rồi chỉ nó nào sang có những đứa sang có đâu. ô phải là tôi đi Mà nè quân đây nó là đâu. Anh này chúng mà phán thăm quân là thăm rồi mà quân này cái ôi nè dưới chỗ nè à cái sẽ nó khá đi chết nó khá Một chết lâm rồi. rồi. hả หมดแล้วเหรอ mua bay đi lại xin mà chặt tay cầm một này nhà mua cái đó à tôi khá chết nhà rồi đó ấy bà bác thôi nó có lại lấy lênนี่นะหัวร่างกี่นี่พัดจะลอยไปแน่ ấy khui còn pha thì nó ra được เอ้นี่นะ tiền bé gì mình à โอ้เอาด้วยดิข้ามเลยไม่เท่าเท่า mình là tao bay à thì vậy อันนี้ดีกว่าโดไอ้ยูโหเนี่ยมันชีดา rồi bọc โอ้ก็ชีอะไรนะไม่เลยจะต้องชิบุตักสารพิริตันจิตันเท่าแก่ chắc rồi à bra hào cứ hào để hào cứ hào kì cái nơi của tôi nèทำไมคุณไปเนี่ยจะเขาเกิดนะใช่แล้วกันก็เขาดู ไอ้ตัวเนี่ยไอ้ให้ดูเป็นได้ จะไม่ โอ้ยเนี่ยนะว่า nó thì nó sai rồi tôi thuận tụ là người đấy นั่งพวกชายแบบพวก rồi เอ nó บะ nhầm gì mình พวกเอบะจะทักปัญญาได้เห็นแต่พวกเอบะอันนั้นให้บีบันนี่ได้ thôi cho พวก mình ที่นั่งสิงน้ำดอก ngâm mất อันนี้เปรี้ก็ไม่ต้องมีที่เรียนนะท่านดูสองพันเลยโคไม่แน่ลังคุณดูเดียวไอ้ที่คงแก่ตู้กู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  cái hết nó sử dụng คนเดียว năng không thể gì ไอ้มาเอามาสุขของนี่จัดสแกะใช่เอาดูสิไอ้โง่ไอ้โง่คุณรู้ที่คงหรือยังมันเสียบอกว่าใช่มามังไงแล้วนี่เท่าของป้าเลย cái gì มึงเท่ารู้มาไม่อุ่นดีอะไรที่เนี่ยไม่มีปีนั่นเนี่ยเขามันจะเกิดการพิมพ์หรือคงก็จะมาเอาชายยังไงตัวนี้นี่เท่าตัวเก่าว่านั่งอยู่กับเรื่องเก่าที่เกี่ยกูเขาไม่จะใช่จะได้อาดูนี่ยังหมดเลยวันนี้ตัวเอามาชุบโผล่กันเสร็จทีเดียวใช่ nó vẫn lăng gì nó chỉ được đâu ชุดไปเลยน้ำตัว chỗ thì không tầm chắc ngàn tao sẽ sang ngồi nó thật อย่าได้ไอ้ทั้งเลยเว้ยโง่ไอ้โง่ไอ้หายสิทั้งเลยไปวันนี้ที่ว่านั่งที่ทำคนดูอย่ามั่วเลยบ่ mua chỉ cái một thằng ตุ๊กตาเจ็บบ่ cái mua chỉ một thằng này มั่วที่หายบ่อุ่นแต่เป็นมั้ยยี่รวยแล้วเอ็นสิเดียก็นายยินโนชิบุ chắc ก็อย่างนั้นสินะ chân พวกนี้ใช่นี่ chặt rồi นี่ล่ะ ꯀꯃꯥꯏꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯥꯎꯍꯜꯂꯒ ꯑꯃꯨꯛ ꯑꯃꯨꯛ ꯄꯤꯖꯕ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯁꯦ ꯀꯨꯏꯅꯗꯤ ꯆꯪꯉꯦ ꯈꯔ ꯆꯥꯈꯤꯗ꯭ꯔꯗꯤ ꯉꯁꯤꯒꯤ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯁꯪꯒꯣꯝꯁꯤꯁꯨ ꯌꯥꯝ ꯊꯛꯇ꯭ꯔꯤ ꯅꯍꯥꯟꯈꯣꯏꯗꯤ ꯄꯋꯥ ꯑꯃꯃꯝ ꯊꯛꯑꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯋꯥ ꯃꯈꯥꯏ ꯈꯛꯇꯪꯅꯤ ꯁꯦꯝꯃꯤꯁꯦ ꯁꯤꯗ ꯑꯃꯨꯛ ꯊꯛꯎ ꯌꯥꯁꯜꯂꯛꯇ꯭ꯔꯤ em hỏi nè chỉ thật sự là vẫn hào lắm ꯉꯔꯥꯡꯒ ꯉꯁꯤꯒꯁꯦ ꯌꯥꯝ ꯅꯤꯡꯉꯥꯏ ꯇꯧꯋꯦ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯇꯥꯔꯁꯨ ꯁꯥꯎꯕꯒꯤ ꯃꯔꯝ ꯁꯣꯜꯂꯦꯅ em hỏi nè cái ta thuộc kẹt
시계 달랑 그놈이야. 내가 아무런 나라가 아이디 해놓게 아이들 찾아보내고 아이디 찾아로 너도 찾아고 ခွန်မာနထားပါဟိနိုးစီဒီအမဟောင်းဒီမချင်းတူရောက်တော့ဘာချာဘဒဆွိုင်းဆွိုင်းလောက်တော့ထုံမကဟောင်းတော့အဲ့တူနေခွန်မာနထားပါမစီအမဟောင်းအန်တတိခရစ်စေခိုင်မဦးစေကရီစေခိုင်ခန့်တယ်စီကဒရာနပါခတ်လေ 칸드레 가만히 또 미치게 칸드거네 또 내게 이게 뭔 타입을 하는 게 마치바우도 챙기고 해 그러네 하나도 야비들어봐 칸드는 말 아이씨 저거 좀 만들어봐 뽕수 만들어봐 아이씨 좀 단단해져봐 아이씨 nungai te sumana haira pa se ko mas puning adom nung si ba sumai haira pa 용제 아니 만드는 kurang ngau budi na tabni na gyan ni dum yaw na ba 할래 라오바 tas 감도리 나 아이는 만드나 아이게 나에 바바바 그러네 sao tân rồi dum không gì ngau ba chưa tu cái lại chẳng là gì lại cái phần lùi hợp ra lùi hợp ra này ခွန်မာဒီလိုက်ဂီတင်ဂီထဘတ်တော့ဇအမ်ထဝါရောက်ချပါခွေကြီးဟီဒမ်ဆာဂိဂီလိုက်ရင်ဘီတကီအပိုပါခွေမွန်တလေးစီအပိုပစနနုံဝိပုံတလေးဒိုတာရကစခွေလူချင်းလာငါကဒမ်တော့ဝေတကီဆာဂိဂီလိုက်တော့လိုက်မရင်အဒုကခွေဟင်ဘွန်စီကီဝိပါတော့ငါဘလိုက်မစုံလေးချင်စီမမ်ကျခွေမာနလိုအင်းတုံစရမင်းကနာမ်တရောက်တဲ့တော့ဝိမတော်ว่าลิงไงแต่กี้ขระคนนั้นนะแต่กี้กลางปาลีกลางโฮปกี้ปาลี kamu lah lain ni sudah 그런 게 그냥 님이시고 나부 까이자로 보노. 너무나 비밀로 나오가. 이게 그냥 그냥 다 소리. 호스텔 또 디다 돼 아이 호스텔로 이루 줄루 저디 해영 알로니 호스텔에는 그만 되는 혼이 신다 돼 마디 게 아소 해나다 매암 막다 레이버시 근데 파디 그러니까 로이 슈나 부 기분이 왔다나도 파디 아니네 그래서 저번 거 빗담 근데 좀 매암 로이 시즌날이 해나데나 पाइदे तावैलम ग फदी हनबा मग ता हन तावैलम ग मु हेरियन सवी रे हे यम पुना ना बा नंग Kali satu-satu kan. kamu di lại betul mai hai je ခွေကံဟိုဘချီယမ်ဆောင်ကြောင်းတော့ဝဲဒူတာခွေကြီး ui je ma khong da khong em ni Tai musim apa? စုဘန် Misal lagi. ခွေကြီးကောင်ပါလမစင်တဲ့ပစ္စမမမ်တော့မနမ်လေးပါဒူတာခွေကြီးပစ္စမခွေကြီးအပူအဘဲနဲ့လာယမ်ကလမေခွေကောင်နဆအဒုကမန်ဒီစုစာရမေခွေဒေါဂီမမန်ဒါဟဲရပါဘီအိဒီနောယူရီနန်ဒီနောငါအိုင်နလေးတကိုဟရမေအဒုတကီမူမာနာမန်ဒီတော့စာရမေ emma အဒကီမခရလေ emma nang kai ta lu no hay là sao ya chai ba cha ဒကီခရလေရကမောဆန်ဂုံအခမ်းမစန်ဆန်ဂုံခေဆန်ငီဟိုင်အဒနာဆန်ဂုံခေချေတုကတ်လေနုံတီဂီအဒုကခွေပူဤပဲနာလိုက်စီကိဒမန်တာအခွေစီဂီနန်နပလိုင်ငမ်နေစဒဆတ်လောဆန်ဂမ်အခုမ်စုကတ်လမ်မီ
ꯃꯥꯏ ꯃꯆꯥꯅꯦꯅ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯀꯤ ꯃꯕꯨꯡꯁꯦ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯂꯥꯏꯁꯦ ꯒꯣꯄꯥꯜ ꯗꯦꯕꯁꯦ ꯁꯥꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯖꯤꯕꯅꯥꯁ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯃꯆꯤꯟ ꯃꯅꯥꯎ 3 ꯅꯨꯄꯤ 3 ꯅꯨꯄꯥ 1 ꯑꯗꯨꯗ ꯖꯤꯕꯅꯥꯁ ꯇꯧꯏ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯁꯨꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯔꯝꯃꯒ ꯋꯥꯟꯊꯔꯒ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯏꯁꯦ ꯃꯣꯏꯒꯤ ꯃꯆꯥꯅꯦꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯥꯒꯤ ꯃꯟꯗꯤꯔ ꯁꯥꯕꯤꯔꯦ ꯑꯗꯒꯤ ꯂꯧꯁꯨ ꯂꯧ ꯁꯪꯉꯝ 3 ꯑꯗꯨꯝ ꯃꯥꯒꯤ ꯁꯔꯨꯛ ꯇꯝꯃꯝꯃꯦ ꯍꯧꯖꯤꯛꯇꯤ ꯕꯥꯃꯣꯟꯁꯤꯡꯗꯨꯅ ꯃꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯌꯣꯟꯊꯣꯛꯇ꯭ꯔꯤꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯋꯥꯠꯇꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯍꯥꯟꯕ ꯂꯧ ꯂꯣꯛꯄꯒꯤ ꯒꯣꯕꯔꯙꯟ ꯄꯨꯖꯥ ꯅꯨꯃꯤꯠꯇꯒꯁꯦ ꯃꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯂꯥꯏ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯐꯧꯒꯁꯦ ꯑꯗꯨꯝ ꯍꯩꯌꯦ ꯑꯗꯨꯅ ꯕꯕꯥꯅ ꯑꯇꯩ ꯇꯧꯗ꯭ꯔꯁꯨ ꯀꯥꯡ ꯄꯥꯜꯂꯤꯁꯤꯃꯗꯤ ꯆꯥꯎꯅ ꯇꯧꯔꯝꯃꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏ ꯑꯦꯔꯦꯟꯖ ꯇꯧꯔꯤꯅꯤ ꯅꯪ ꯉꯁꯥꯏꯗꯤ ꯐꯝꯃꯤꯔꯣ ꯅꯪꯗꯤ ꯑꯗꯨꯗꯤ ꯀꯧꯔ ꯌꯥꯗ꯭ꯔꯥ ꯑꯩꯒꯤ ꯎꯍꯧꯗꯕ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯕꯗ ꯑꯃꯁꯤꯡꯅ ꯉꯥꯡꯉꯤꯁꯦ ꯑꯣꯏꯗꯕ ꯉꯥꯛꯇꯅꯦꯕ ꯑꯣꯏꯕ ꯑꯝꯇ ꯉꯥꯡꯗꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯁꯥꯎꯅꯤꯡꯕꯗ ꯅꯪ ꯂꯥꯛꯑꯀꯥꯟꯁꯦ ꯎꯍꯧꯗ꯭ꯔꯦ ꯐꯔꯦꯗ ꯅꯨꯡꯉꯥꯏꯔꯦꯗ ꯅꯪ ꯂꯥꯛꯄꯁꯦ ꯑꯩꯁꯦ ꯀꯥꯏ ꯆꯠꯂꯨꯁꯤ ꯌꯦꯡꯉꯨꯁꯤ ꯈꯪꯗꯦꯗꯅꯦ ꯋꯥꯏ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦꯀꯣ ꯀꯅꯥꯅ ꯌꯦꯡꯕꯤꯔꯣ ꯈꯪꯗꯦ ꯑꯁꯦ ꯒꯥꯔꯤ ꯑꯃ ꯂꯩꯒꯨꯝ ꯇꯧꯕ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯈꯪꯗꯦ ꯀꯔꯤ ꯆꯥꯔꯒꯦ ꯏꯆꯥꯅꯨꯄꯥꯅ ꯊꯧꯔꯛꯄꯅꯦ ꯀꯔꯤ ꯆꯥꯔꯒꯦ ꯑꯁ ꯌꯥꯝ ꯆꯥꯔꯦ ꯀꯔꯤꯝꯁꯨ ꯆꯥꯗꯅ ꯂꯣꯏ ꯂꯩꯁꯤꯗꯤ ꯆꯥꯃꯤꯟꯅꯁꯤꯗꯤ ꯂꯩꯌꯦ ꯅꯣꯏꯅꯗꯤ ꯄꯤꯖꯗꯅ ꯍꯣꯏ ꯃꯣꯏ ꯑꯝꯇ ꯄꯤꯖꯗ꯭ꯔꯣ ꯄꯤꯖꯗꯦ ꯑꯁꯤ ꯂꯧꯔ ꯆꯥꯊꯣꯛꯑꯦ ꯗꯤꯄꯥꯂꯤꯅ ꯍꯧꯔꯤ ꯗꯤꯄꯥꯂꯤꯁꯤ ꯎꯗꯦꯅꯦ ꯂꯩꯔꯗꯤ ꯆꯥꯒꯦꯕꯨ ꯇꯁ ꯀꯂꯛꯄꯦꯂꯤ ꯁꯤꯅ ꯀꯩꯅꯣ ꯇꯜꯂꯁꯤꯕꯨ ꯇꯟꯁꯤꯕꯨ ꯐꯣꯡ ꯍꯦꯛ ꯁꯥꯗꯥꯏꯅꯦ ꯗꯤꯄꯥꯂꯤꯅ ꯍꯧꯔꯝꯕꯅꯦ ꯅꯪ ꯉꯁꯥꯏꯒꯩ ꯃꯆꯦꯠ ꯆꯥꯕꯒꯤ ꯎꯪꯉꯤꯉꯥꯏꯅꯦ ꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯪꯒꯅꯣ ꯂꯣꯛꯈꯠꯂꯦꯕ ꯆꯥꯊꯣꯛꯎ ꯗꯤꯄꯥꯂꯤꯅ ꯍꯧꯔꯛꯏꯅꯦ ꯎꯟ ꯇꯥꯃꯨ ꯏꯔꯤ ꯅꯠꯇꯦ ꯑꯕꯣꯛꯅ ꯇꯞ ꯆꯥꯕꯩꯅꯦꯕ ꯆꯥꯏ ꯑꯩꯕꯨ ꯀꯌꯥ ꯇꯥꯛꯁꯨ ꯊꯨꯅ ꯆꯥꯔꯤꯕ ꯑꯩꯕꯨ ꯇꯝ ꯆꯥꯏꯌꯦ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯇꯟꯕꯨ ꯇꯝ ꯆꯥ ꯌꯥꯕ ꯍꯧꯅꯕ꯭ꯔꯣ ꯏꯪꯉꯁꯤꯕꯨ ꯁꯥꯏ ꯆꯥꯎ ꯆꯥꯎꯏ ꯁꯥꯏ ꯍꯥꯏꯇꯤ ꯃꯆꯤꯟ ꯊꯤꯅꯨ ꯉꯁꯥꯏ ꯁꯥꯏ ꯍꯥꯏꯗꯥꯏꯅꯦ ꯁꯥꯔꯝꯃꯤꯗꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯁꯥꯏꯅ ꯍꯥꯏꯗꯨꯕꯣ ꯇꯁ ꯀꯂꯄꯦꯂꯤ ꯆꯥꯊꯣꯛꯀꯦ ꯍꯥꯎꯔꯦ ꯑꯃ ꯍꯥꯏꯕꯕꯨ ꯌꯥꯗ꯭ꯔꯤꯅꯦ ꯌꯥꯔꯒ ꯄꯜꯂꯦꯅꯦ ꯀꯅꯥ ꯂꯥꯛꯑꯒꯦ ꯀꯅꯥꯝ ꯂꯥꯛꯇꯦ ꯈꯪꯗꯦ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯎꯏꯌꯦꯅꯦ ꯀꯅꯥꯅꯣ ꯌꯦꯡꯕꯅꯤꯗ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯕꯨ ꯀꯅꯥ ꯑꯩ ꯀꯩꯅꯣꯅ ꯊꯧꯔꯛꯄꯅꯦ ꯀꯥꯡꯍꯧꯅ ꯇꯣꯅꯥꯎ ꯃꯅꯥꯛꯇꯅꯦ ꯇꯣꯅꯥꯎꯗꯣ ꯑꯗꯨ ꯆꯠꯂꯨꯕ ꯐꯤꯔꯣꯜ ꯂꯧꯔꯨꯕ ꯑꯗꯨꯒꯤ ꯒꯥꯔꯤ ꯐꯤꯔꯣꯜꯗꯣ ꯃꯣꯠꯂꯦꯅꯅꯦ ꯂꯧ ꯆꯠꯂꯨꯕ ꯐꯔꯕ꯭ꯔꯥ ꯑꯉꯥꯡꯗꯨꯕꯨ ꯐꯔꯦ ꯐꯔꯦ ꯅꯨꯡꯁꯤꯗ ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯗ ꯑꯣꯟꯊꯣꯛꯄ ꯂꯥꯏꯅꯥꯕꯨ ꯐꯔꯤꯗ ꯑꯁ ꯐꯔꯗꯤ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦꯗ ꯌꯨꯝꯗ ꯄꯨꯔꯛꯑꯗꯤ ꯐꯗꯧꯅꯤꯗ ꯃꯤ ꯍꯣꯁꯇꯦꯜ ꯂꯩꯔꯤꯅꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯃꯥꯗꯤ ꯁꯥ ꯉꯥꯁꯨ ꯆꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯒꯦꯝꯄꯣꯝꯕ ꯃꯣꯏ ꯎꯌꯦꯟ ꯑꯃ ꯏꯔꯣꯟꯕꯤꯔꯅꯤ ꯎꯌꯦꯟ ꯏꯔꯣꯟꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯊꯥꯎꯅ ꯇꯧꯔ ꯂꯣꯟꯕꯗꯣ ꯑꯗꯨꯒ ꯆꯒꯦꯝꯄꯣꯝꯕ ꯑꯃꯒ ꯇꯧꯕꯤꯔꯅꯤ ꯍꯌꯦꯡ ꯉꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ